Babloo Loitongbam anti-meitei oi haijinduna loisinnaba hotnabada sakti paibasingi khut yaorabara lup taraga taruk. Pau asi pandam pausedagi laukhatjabane. Human Rights Defender Babloo Loitongbam anti-meitei oi amadi kukisingi mateng pangi haina meitei lipuna maral siriba sigi matangda tongan ba lup taraga tarukna wafam khara miyamda thamlakle. Apunba Manipur kanba imalop amkel nupi samas all Manipur Tami Chingmi apunba nupi lop nongpok lengak apunba nupi lop Nimpal apunba nupi lop Bisnupur Thoubal ima Machala ima Ichal Ifam UPF Nipko Mapi Council kada All Manipur Progressive Farmers Association amadi atopa mahiroi lup ama yauna punna lup taraga tarukna khuyek piduna thadorokpa serol ama na hai. Babloo Loitongbam kanano sakti paiba kanana mahakpu namthaning bagay loisaning bagay lalo bagi irang leiba lamdam oibana 1980 gi anganba saruktagi Manipurda thoganingdaba thoudok kaya leptana thorakhe afaspagi marumda lamdam sigi mamal yamlaba naha kaya gi punsi pikhamnakhe matamduda miyamgi hingbagi hak fangnabagi damak Babloo Loitongbamna akiba leitana songthoktuna malemgi miyamda afaspagi tamthiba machadasi sega kaina khangankhe asumna security force na sathagiba fake encounter da hatok pikraba lamdam asigi miyoi lising amaga chamnga kunipan gi case Supreme Court ta thangatuna justice purakna bohona khe haujiksu case asi sathare ma ki hona zaman amadi miyam gi ihawasi dagi Amnesty International na chingba UN gi lupsing gi mijeng changlatuna matamdu da nong makangdana lanmi singna mihat mi pun tawramba du leban khe Babloo Loitongbam na Manipur miyam gi damak kathoktuna changseliba thabak sing asina India lengak amadi kanagumba sakti paibasingi thamoida tasona thinbagum thokpa leibra pumna magasi yenglaga tin yotharaga amuktang khanbiyo Miyakia mon hairiba Myanmar gi nupi asi Burmese Buddhist ne kuki natte Karen furup ne Norway gi citizen oiriba ne mahakasi 2022 gi August 8 da AR na khudeng thavida gi fava ne AR na haibagi matungin na nupi asi 2019 gi May 13 da India da lakpa ne Mabu phaba matamda India da laiba yabagi visa matam hendokle haiba nei matungda more police da sinarakpa nei mahak haujiksu sajiwa jail ge foreigner detention center da lairiba nei court yorakpada Manipur Legal Service Authority na Burma gi asylum seeker singi legal aid pinaba empanel tawraba HRA gi lawyer sing na honaduna bail fangkhiba nei masigi matungda magi trial tawgadaba laiba na nupi singi oiba home amada thamkhiba nei Masida karimta arwana thup leitaba yamna transparent oiba thabaki mawong adu aikhoi pumnamakna ure aduga masigi ona tainabada wafam asi pusilaklaga Babloo bu maral sina bohonariba si aikhoina yaba ngamloi wakhal khanbagi thauna phawbadi leibiyo loinana case asigi matangda State Home Department na case asigi present status miyamda sengdokpam thoe haujik thokliba lan asida kuki-dagi Babloo Loitongbam na achouba senfam lawe Selgi transaction tawi ka haina meitei lepun na hairiba si kayam chumbage kari khudam leibage madu natrabade miyambo aranba pau sandokpani hairuidabagi maram leite karigumba Babloo na lalamlabade legal gi oiba thongda chatuna maral gi matungina sairak phanganbada kaiba leite madudi natavida mob justice oina migi imung manungda threat tauba amade public platform da thorokpa yaroi haiba akanba wafam sing thamliba si condemn tawe Thawong asi rule of law chaliba state laingak na yengsinbiyo Babloo Loitongbam CSO sing asiga sahi kunsagi mamangdagi tongan ba isu singda thavak tawmina duna lakle mitai lipun oigera kana oigege laiba kasigi thokriba amade thokliba thoudok wathok singda kana na kari tawkhre amade kari tawri haibasi pumna magna ure kana na khuraki ina lai sabano kana na laiba ki interest tawbano haiba laibak miyam na lepiga ne Thengnariba isu asi divert tawnaba amasung singtam divide mapung pharabanina mitai masel onsin aduna mitai mapangal sontha ananaba aronba thausil chatharabara haina su hanglakle WILUBOU MARINGMEI tamthina phukhiba thoudok UNLF Koireng na condemn tourakli pawasi pandam pausedagi lokhatchabane sekmai LPG gas plant manakta kangla tombidagi WILUBOU MARINGMEI kauba miyoi ama tamthina phuram khiba thoudok Koireng na lusingba UNLF na akanba mawongda condemn tawrakpaga loinana thoudok asi lup asiga karigumba hiram amatada mari lainade haire lup asigi publicity secretary M Sagen na thadorokpa serol ama na hai kuki militant sing season aduna
Mitaygi mathakta India na proxy war sathaduna kanglupki marakta ungkhanaba phibam amada leiriba matam asida ngausinaba miyoi anina asigumba thawong sathagiba asi laibak thibani amade thoudok asibu lup asina akanba mawongda condemn tawwe Sengmai LPG gas plant manakta UNLF ni haijaba naha anina Kangla tombidagi WILUBOU MARINGMEI kauba miyoi ama tamthina phurambagi wafam ama Liyangmai Nagakati Mai Rongde Manipur ANKRM na ngarang media da thadorokpa cherol amada phongdorokpa nungaitaba amade nungnangba poe lup asina matam pumbada lamdam asida khundaminariba yellow phurupsingi marakta nungsi chanana hingminaba haiba sapsaba phirep logduna lakle maram asina phurup amagi thamoi sohangadaba asigumba thabak lup asina kaidongaida tawroi Indian state amade makoigi occupation army gi makhada miyoi kaya ama thadoktuna community marakta nungsinahandaba thawong kaya chathaduna Manipur bukai na ba thawong kaya satharagli basidage miyam na section minasi haibaga loinana Liyangmei Furup maruway na LNKRM na pungning fathabiduna asigumba kamunel amade decisive forcing dage section minasi hai na so cherola sina appeal tawragle